Hello ma'am khurumzari ngasidi nganam amaga adagi chakhao do hauna style amada thongake hadi thongdabidi steam tawraga chakhao kamaina thongba ya haibadus ma'am ai uchjarake ai first try tawbane ko ado phajana haurame aina kadaidagi ubadagi tamai noidisu hairake si kaimta phutpasu tawde kambasu tawde aduga aina thongba steam tawraga ma'am ai hujikanse ko yam sabagi ma'am koi chakse tangkhai am charaga chakningdabi da taweba aduna nganam gumba paknam gumba koi meitei gi sainjang se charaga khara phaiba ironba gumba ado swaidadi ngakup to phasana phangdeba kai kaino khangde ngakup haidi mix ti oireba ko adu khara leirure ma'am aduga ne ai napakpi disu sigreba aduna ai nakupidi nganamda hautedana ko aduna tilhau sanam ga moro atekpa khara yam hapchalaga ne nganam simin namage tawbane sumaina tilhau ga dum nambase sisu hawbane ma'am Manipur da leitaba napakpi ga leitaba kangu leitaine ko sumaina dum nammu hawbane kaim haptabida sumaina hapiro aduga machu khara hapiro aduga thum khara hapiro lasta mustard oil do hangam thau do kitang hapiro aduga dum steam tawraga dum yam hawbane ado ai steam dangdi tawdi steam tawba loiragane ko ma'am kitang su aina dry su kitang oihale aduga sumaina mix tawre aina mabuk kase loi methokabani ko ma'am utrabani video do yam sangani aina video ani hapke tawba haitare aduna ne hujikanse sarakpagi ga hinjang nungjang ga thoktabaga adagi khangde yam sai kai haidano khangde ado ai yaingang ladi yam phagale ma'am aduna masise ai hujik 20 minutes steam tawrani steam tawbadane any steam tawbase 20 minutes adum yabane nga gumba paknam gumba nganam gumba tawbase munbane ba adi yam araibi ising thangale aduga sigi jali sida hapsalle aduga kaimta nandabida makhum khumjalle aduga steam adum tawre adu steam tawba loiraga khitang dry ohengini haidi tang kanghangeba ko aduga mu yengminarsi ma'am 20 minutes phare bako minute kun phare aduga I lawthoe aduga yotki tawa do adudane phatawna dum thangatlaga nung ama nallaga ne minute manga nallaga kitang dry ohalage nga khara suaise thau kitang hairaga khoi roast tawri bako thongdrab aduga minute manga roast tawre haidi side anima nungjaw ma aina khullebako sina namme pressure do piredi ising do thuna to salindra ko ado ma'am loisale aduga yengminarse ado mi sum napakpi hapaga sum chagi banina mi atopana hagdong mande na kanbe ko do idea ma hawe ma'am kagino da chaba phangdabagi to masakse aduga ne kana gumbana sumaina dari nung kitang chaba so hautra aduna tabina ko ma'am moro metpai type da mesalaga koi henta ki type da met pasudum hawbane khangde ko mai me apamba ado aidi smai dum kitang loktharaga sarani chaning ma haitare ko sak chaba su ayade aidi suyade di nataba chakse changda haitare hawai kangho dai sale ramnina kem hawrani aduga aigi hujiki chakhao thonggi style do adusu phasana uchcharakhi ma'am video se loidri ko to se loire aduga ai chakhao thongba do ulage ma'am aina chakhao do kamaina steam tawge habdo uchcharake ko se aina migi video haidi Thailand lomda ubadagi aina try tawjabani aduna ai se stain so hapautraba khutna hapepe paraga tawre aduna khara angle se chadre adugi sorry haitare ahambada chakhao se aina nungdang ama pura tinga meeting dabdi yade bako aduga
ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯩ ꯐꯖꯅ ꯇꯥꯛꯆꯔꯛꯀꯦ ꯐꯖꯅ ꯇꯤꯡꯉꯝꯃꯦ ꯇꯤꯡꯉꯝꯃꯒ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯅ ꯆꯥꯟꯅꯒꯅꯤꯅ ꯑꯩꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯏꯁꯤꯡ ꯐꯖꯅ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯖꯥꯂꯤ ꯍꯤꯟꯖꯥꯡ ꯆꯥꯝꯅꯕ ꯃꯆꯥ ꯑꯃ ꯂꯧꯔꯦꯀꯣ ꯃꯌꯥꯝ ꯃꯆꯥ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯃꯊꯛꯇꯅꯦ ꯑꯩꯅ ꯃꯁꯦ ꯊꯝꯃꯦꯕ ꯑꯗꯨꯒ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯦꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯥꯕ ꯑꯃꯅꯦ ꯇꯣꯉꯥꯟꯅ ꯁꯥꯍꯜꯂꯒ ꯊꯝ ꯇꯥꯔꯦ ꯃꯣꯏꯅꯅꯦ ꯇꯧꯕꯗꯅꯦꯀꯣ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯒꯤꯅ ꯁꯥꯕ ꯀꯣꯟ ꯁꯦꯞ ꯇꯧꯕꯗ ꯃꯣꯏꯅ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯆꯥꯏꯌꯦꯕꯀꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯃꯣꯏ ꯁ꯭ꯇꯥꯏꯜꯗꯣ ꯑꯗ ꯑꯩꯅ ꯑꯩꯁꯨ ꯑꯝꯇꯗꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯍꯥꯎꯁꯨ ꯌꯥꯅꯤꯅ ꯍꯥꯏꯅ ꯇꯧꯕꯅꯦ ꯃꯌꯥꯝ ꯈꯤꯇꯪ ꯑꯦꯡꯒꯜ ꯆꯥꯗ꯭ꯔꯦꯀꯣ ꯁꯤꯒꯤ ꯌꯦꯡꯉꯨꯇꯨ ꯑꯩ ꯊꯥꯡꯒꯠꯂꯦꯕꯀꯣ ꯃꯌꯥꯝ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗꯅꯦ ꯇꯣꯏꯅ ꯌꯦꯡꯕꯤꯒꯗꯕ ꯑꯗꯣ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯀꯥꯟꯗꯅꯦꯀꯣ ꯃꯥꯁꯦ ꯐꯖꯅ ꯃꯅꯤꯟ ꯀꯥꯈꯠꯂꯛꯀꯅꯦꯕ ꯑꯗꯨꯗ ꯌꯦꯡꯁꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯩ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯦ ꯃꯌꯥꯝ ꯈꯔ ꯍꯤꯂꯥꯗꯨꯂꯥ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯏꯇꯣꯝꯗ ꯌꯥꯗꯧ ꯃꯥꯟꯗꯦ ꯈꯟꯕ ꯌꯥꯔꯗꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯒꯦꯗ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯅꯤꯟ ꯐꯖꯅ ꯀꯥꯔꯛꯑꯗ꯭ꯔꯥꯃꯦ ꯃꯅꯤꯟ ꯀꯥꯔꯛꯄꯩ ꯀꯥꯟꯁꯤꯗ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯟꯅ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯣ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯍꯩꯕꯤꯒꯗꯕ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯃꯈꯥꯗ ꯑꯣꯟꯕꯤꯒꯗꯕ ꯊꯣꯛ ꯂꯥꯎꯅ ꯑꯣꯟꯕꯤꯒꯗꯕ ꯍꯥꯏꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯍꯩꯕ ꯌꯥꯗꯦꯀꯣ ꯑꯁꯥꯕꯅ ꯍꯩꯒꯗꯕ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯑꯣꯟꯕꯤꯔꯣ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯊꯥꯡꯒꯠꯂꯣ ꯑꯃꯨꯛ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯑꯃꯨꯛ ꯍꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯦ ꯑꯗꯨ ꯃꯨꯟꯕꯒꯤ ꯆꯥꯡꯁꯤꯗꯤ ꯑꯩ ꯇꯥꯏꯃꯤꯡꯗꯣ ꯍꯥꯏꯕ ꯍꯩꯔꯦ ꯉꯝꯃꯔꯣꯏꯕ ꯀꯩꯒꯤꯅꯣꯗ ꯃꯤ ꯑꯃꯒꯒꯤ ꯆꯥꯛꯍꯥꯎ ꯂꯧꯕ ꯈꯦꯠꯅꯒꯅꯤꯕꯗꯣ ꯈꯔꯒ ꯃꯨꯜꯂꯛꯑꯦꯕ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯊꯥꯖꯗꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯟꯕꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡꯒ ꯇꯥꯁꯜꯂꯒ ꯂꯦꯛ ꯂꯥꯎꯗ꯭ꯔꯥ ꯆꯥꯛꯍꯥꯎ ꯍꯥꯎꯕꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯒꯅꯦꯕ ꯁꯤ ꯆꯥꯛꯍꯥꯎꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯕ꯭ꯂꯦꯛ ꯑꯍꯥꯎꯕꯤꯃꯛ ꯅꯠꯇ꯭ꯔꯁꯨ ꯍꯥꯎꯇꯕ ꯆꯥꯛꯍꯥꯎꯗꯤ ꯅꯠꯇꯦꯕ ꯑꯩꯁꯦ ꯑꯗꯣ ꯃꯌꯥꯝ ꯃꯨꯜꯂꯛꯑꯦ ꯌꯦꯡꯉꯨꯅꯦ ꯑꯃꯨꯛ ꯐꯔꯦ ꯍꯥꯏꯁꯤꯅꯅꯦ ꯑꯩ ꯈꯨꯠꯅ ꯅꯥꯝꯃ ꯄꯥꯏꯔꯒ ꯀꯥꯞꯄꯅꯦꯕ ꯑꯣꯏꯗꯧ ꯃꯥꯟꯗꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯅꯤꯡꯗꯕ ꯑꯗꯨ ꯅꯝꯁꯤꯜꯂꯒꯦꯗ ꯑꯩꯅ ꯈꯟꯕ ꯑꯗꯣ ꯉꯥꯏꯍꯥꯛꯃꯨꯛ ꯊꯝꯃꯦ ꯃꯌꯥꯝ ꯃꯅꯤꯟꯁꯦ ꯐꯖꯅ ꯄꯨꯔꯥ ꯃꯅꯝꯒ ꯅꯝꯃꯦ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯇꯦꯁꯁꯤꯁꯨ ꯍꯥꯏꯔꯛꯀꯦꯕ ꯀꯌꯥꯝ ꯍꯥꯎꯒꯦ ꯑꯗꯣ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯀꯨꯀꯔꯗ ꯀꯥꯝꯕ ꯊꯣꯡꯕꯗꯣ ꯑꯗꯨꯗꯒꯤ ꯌꯥꯝ ꯍꯦꯟꯕꯅꯤ ꯃꯌꯥꯝ ꯑꯩ ꯊꯝꯃꯤꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯈꯥꯗꯥꯡꯗꯤ ꯇꯣꯏꯅ ꯑꯣꯟꯕꯤꯌꯨ ꯏꯁꯤꯡꯗꯤ ꯍꯥꯞꯈ꯭ꯔꯦꯗꯅ ꯍꯟꯖꯤꯟ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯩꯅ ꯏꯁꯤꯡ 2ꯔꯛ ꯍꯥꯞꯈ꯭ꯔꯕꯅꯦꯕꯀꯣ ꯄꯨꯔꯥ ꯃꯨꯜꯂꯦ ꯃꯌꯥꯝꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕꯗ ꯆꯥꯛꯁꯦ ꯃꯨꯜꯂꯕ ꯃꯨꯟꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯅ ꯆꯦꯛ ꯇꯧꯔꯒ ꯆꯥꯛꯇꯣ ꯌꯦꯡꯕꯤꯔꯣ ꯃꯨꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯔꯦ ꯃꯅꯝꯒꯁꯨ ꯐꯖꯅ ꯆꯥꯛꯍꯥꯎ ꯃꯅꯝ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯗꯅꯦꯀꯣ ꯆꯥꯛꯍꯥꯎ ꯑꯉꯧꯕꯁꯨ ꯊꯣꯛꯑꯦ ꯑꯗꯣ ꯑꯩ ꯈꯔ ꯇꯦꯁ ꯇꯧꯔꯒꯦꯅ ꯂꯧꯊꯣꯛꯑꯦ ꯑꯩ ꯁꯤꯁꯦ ꯍꯥꯞꯀꯦꯅ ꯇꯧꯕ ꯅꯠꯇꯦꯕ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯈꯟꯕ ꯑꯣꯏꯔꯛꯑꯗꯤ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯅꯕ ꯈꯨꯠ ꯑꯣꯏꯁꯤꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯅꯝꯒꯦ ꯇꯧꯕ ꯑꯗꯨꯅꯅꯦꯕ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯒꯤ ꯑꯦꯡꯒꯜꯁꯦ ꯏꯙꯔ ꯍꯥꯏꯗꯤ ꯐꯔ ꯍꯥꯏꯔꯤꯁꯦ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏꯀꯣ ꯁꯦꯝꯅꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯒꯅꯤ ꯑꯩ ꯈꯤꯇꯪ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒꯅꯦ ꯁꯪꯒꯣꯝ ꯃꯍꯤ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯄꯥꯎꯗꯔ ꯈꯔ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒ ꯑꯩ ꯆꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯀꯩꯒꯤꯅꯣꯗ ꯏꯁꯤꯡꯗ ꯐꯨꯠꯇ꯭ꯔꯕꯅꯤꯅ ꯀꯥꯝꯁꯨ ꯀꯥꯝꯗ꯭ꯔꯕꯅꯤꯅ ꯃꯥꯏ ꯃꯍꯤꯗꯣ ꯃꯇꯣꯝꯇ ꯊꯣꯛꯆꯔꯒ ꯁ꯭ꯇꯤꯝ ꯇꯧꯔꯕꯅꯤꯅ ꯍꯥꯏꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯀꯌꯥꯝ ꯍꯥꯎꯒꯦꯗꯣ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯍꯤꯗꯣ ꯁꯣꯛ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯣꯏꯅꯕ ꯍꯦꯜꯂꯦ ꯌꯥꯝ ꯐꯕ ꯃꯦꯊꯠꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯈꯤꯇꯪꯗꯤ ꯀꯨꯏꯅ ꯆꯪꯕ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤ ꯑꯅꯤꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯍꯥꯎꯗꯧ ꯃꯥꯜꯂꯗꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯀꯥꯟꯅꯔꯗꯤ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ